Numit kharani gi mamang Kuki Narco Terrorist Singna Meitei gi yumlak drone bombing touduna attack Chatharakpa amadi rocket bomb kapshinduna meeshi-meena kaya thok-hankhiba thoudok adu Yaningdaba Phongdoktuna ngasi Yairipok maikei da leiba Meira Paibi amadi club organization Singna sharuk yaduna meeyam gi oiba Khongchat ama Chatkhre nongpok sayang apunba NSAL na mapung oiba thoudang lauraga Yairipok apunba Meira Paibi na sinduna thok-hankhiba meeyam gi Khongchat adu maikei anidagi lakhe Yairipok Chandrakhong lambi dagi Khoirom Kekru amadi Bamolaikai dagi lakpa meeyam amana Bamolaikai Munugol lampakta pulaga Khongsalakhe Wangkhem Huidrom Laikai Sipai Laikai Vishnu Naha Yairipok Bazar gi Khunja Singna Sedo gi lampak dagi kholau kaya lauduna laklaga Yairipok Traffic Island da punkhe Khongchat adu Yairipok thong lalaga Imphal East District ki manung chana leiba Azad Higher Secondary School manak pauba Chatkhre Yairipok Laimanai amasung top chingthagi Meira Paibi amadi club organization ki mihot sengsu Khongchat aduda yaushilakhe Azad Higher Secondary School dagi amuk Yairipok Traffic Island da halaktuna meeyam punna kholau kaya lauminaraba matung Khongchat adu lushinkhe Rally against Kuki Narco Terrorist on Meitei using drone bombing and rocket missile haiba banner makada Chatkiba Khongchat aduda Go Back Central Forces Security Advisor Kuldip Singh amasung Manipuri DGP Rajiv Pham thadokadabane Central Government na tumina leshin ba Yaningde apunbagi saktam kaibiyaroi Long Live Manipur Hai na iba placard kaya sisinakibagi loinana kholau kaya amasulau ki Khongchat aduga mari lengnana nongpok sayang apunba luki President Ananda Laishram Hai Numit kharani gi mamang Kuki Narco Terrorist Singna Meitei singi yumlak drone bombing amadi rocket bomb kapshinduna micham kaya asi ana yauhankhiba aduda Government of India amadi Manipur lengakna tumina leshiliba ase Yaningdaba Phongdoktuna ngasi gi Khongchat ase chatpani haina mahakna phongdokhe mahakna makata na hai Kuki Singna Chatharakpa attack ta micham kaya asiyana asok apan yauraba fauba control tauba ngamdana leiriba Security Advisor Kuldip amadi Manipur gi DGP Rajiv Pham thadokadabane amadi Unified Command gi thabak thauram sing Manipur lengakta sinagadabane asigumba meeyam gi khongjang asida Manipur lengake Minister MLA singsu yaushinduna pandam phangna bahot minase haina mahakna makata na phongdokhe Akoigi security advisor on the library Kuldip Singh when hangingbadi where is he right now asuk jamna thokli ba irang asida mangna wayam tang haidana mara tumina laithokpa aduga akoigi DGP oino ubini ba Rajiv Singna ngasi bokta wahi matang haidana akoi thokli ba irang chingda bo oiro beli da bo oiro hairiba irang asi control tawdaba adi ngamda ba haibase mak moral ground da mak tham thadok toi mak masana thadok tragaju akoi Beli dalai riba Meitei Praja Singna mabu namdana koi thamba thadon gani loina na koi government da koi dawje hajen ingre central government da unified command ase koi chief minister da sinana bagi da bakta koi akan ba khongjang jangjang gani hai riba command ase sinada ba targati koi hajen ingbadi oji sakar pai riba BJP ki sakar na bako jo surrender tawada bani hai riba phamase nomini ki mang da sinada ba targati bako jo hai riba sakar je thukchal laga koi punna Meitei yama oina Lantheng minaraga masida aina MLA ni aina minister ni aina asopani aina asang ni habagi loina mak thadok minaraga Meitei mo ino koina puna lantheng minase habagi koi ngasi changjan mo khongjan ni